ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯍꯤꯗꯤ ꯐꯅ ꯂꯩꯁꯤꯜꯂꯝꯂꯒꯅꯤ, ꯑꯗꯨꯕꯨ ꯃꯁꯥ ꯅꯥꯟꯕꯗꯤ ꯍꯟꯕ ꯅꯠꯇ꯭ꯔꯤ꯫ ꯆꯍꯤꯅ ꯅꯝꯕꯨ ꯄꯣꯔ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇ ꯄꯥꯈꯪ ꯀꯟꯅ ꯐꯥꯒꯠꯂꯛꯂꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯁꯨꯔ ꯇꯥꯗꯕ ꯏꯁꯩ ꯑꯃ ꯀꯟꯅꯁꯨ ꯉꯪꯂꯤ꯫ ꯁꯥꯈꯤꯅ ꯍꯣ ꯇꯥꯗ ꯐꯛꯆꯥꯎ, ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯃꯨꯛ ꯀꯔꯣꯝꯗ ꯈꯨꯂꯥꯟꯕ ꯈꯣꯏꯃꯨ ꯁꯥꯗꯅ ꯄꯥꯏꯕꯤꯔꯨꯗꯧꯔꯤꯕꯅꯣ? ꯍꯩ, ꯈꯪꯉꯤꯅꯦ, ꯀꯔꯤ ꯈꯣꯟꯗꯥꯅꯣ ꯁꯥꯈꯤ ꯅꯪꯕꯣ? ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯔ ꯇꯞꯊꯅ ꯉꯥꯡꯉꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯅꯥꯒ ꯇꯥꯊꯤꯔꯕ ꯑꯣꯏꯅꯒ ꯈꯜꯂꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ? ꯍꯩ, ꯑꯩ ꯍꯧꯖꯤꯛ ꯅꯥ ꯌꯥꯝꯅ ꯐꯔꯤꯀꯣ꯫ ꯍꯌꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯥꯎꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤꯕꯖꯥꯠꯅꯤ꯫ ꯑꯣ, ꯃꯈꯣꯏ ꯇꯥꯗꯒꯤ ꯂꯤꯆꯠ ꯑꯗꯨꯅꯗꯤ ꯀꯅꯥꯒꯤ ꯅꯨꯄꯤꯅꯕꯨ ꯏꯪꯅ ꯇꯞꯅ ꯋꯥ ꯉꯥꯡꯒꯗꯧꯔꯤꯒꯦ? ꯃꯁꯥꯅ ꯑꯗꯨꯝ ꯈꯣꯟꯖꯦꯜ ꯋꯥꯡꯂꯛꯄ ꯇꯥꯕꯅꯤ꯫ ꯅꯨꯄꯤꯅ ꯈꯣꯟꯖꯦꯜ ꯋꯥꯡꯂꯕꯗꯤ ꯅꯨꯄꯥꯒꯤ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯄꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯈꯜ ꯈꯤꯇꯪ ꯇꯥꯕꯤꯌꯨꯗꯣ ꯁꯥꯈꯤ ꯏꯕꯦꯝꯃ꯫ ꯑꯣ, ꯃꯈꯣꯏ ꯇꯥꯗꯒꯤꯁꯤꯗꯤ ꯑꯩꯕꯨ ꯐꯨꯅꯤꯡꯕꯒꯤ ꯋꯥꯍꯩ ꯑꯃ ꯌꯥꯎꯔꯤꯗꯅ꯫ ꯁꯦ ꯃꯥꯏꯁꯦ ꯊꯥꯡꯗꯣꯛꯂꯦ, ꯍꯦꯛ ꯈꯨꯕꯥꯛꯇꯨꯅ ꯊꯥꯔꯛꯇ꯭ꯔꯕꯗꯤꯅꯦ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯇꯥꯅꯅꯦ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ꯫ ꯅꯨꯄꯤꯅ ꯃꯨꯛꯄꯁꯤ ꯍꯅꯨꯔ ꯐꯥꯎꯍꯟꯗꯦꯅꯦ, ꯃꯈ꯭ꯋꯥꯡ ꯏꯀꯣꯟ ꯀꯣꯟꯕ ꯃꯈꯩ ꯐꯜꯂꯒ ꯃꯃꯥꯏꯁꯤꯒ ꯊꯥꯡꯗꯣꯛꯇꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯁꯥꯈꯤ ꯅꯪꯒꯤꯁꯦ꯫ ꯍꯩ, ꯇꯧꯅꯨ, ꯅꯪꯗꯅꯤꯀꯣ ꯅꯅꯝꯃꯗꯣ ꯇꯠꯀꯗꯧꯕ꯫ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯐꯛꯆꯥꯎ ꯑꯗꯨ ꯃꯄꯥꯟ ꯇꯝꯅ ꯊꯣꯛꯈꯤꯅꯕ ꯇꯧꯏ꯫ ꯁꯥꯈꯤ ꯐꯛꯆꯥꯎꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ ꯀꯔꯥꯏꯗꯅꯣ ꯃꯈꯣꯏ ꯇꯥꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯆꯠꯈꯤꯗꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯗꯧꯅ ꯈꯣꯡꯂꯤꯕꯁꯦ? ꯑꯩꯁꯨ ꯋꯥꯒꯁꯦ ꯉꯥꯡꯅꯤꯡꯕ ꯅꯠꯇꯤꯌꯦ, ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯁꯦ ꯈꯅꯥꯎ ꯅꯥꯔꯤꯕꯅꯤ ꯑꯩꯁꯨ꯫ ꯍꯩꯃꯥ, ꯋꯥ ꯉꯥꯡꯕꯗ ꯈꯅꯥꯎ ꯅꯥꯔꯕꯗꯤ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯀꯣꯛ ꯏꯪꯒꯤꯠ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯁꯥꯈꯤ ꯅꯪꯕꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗ ꯅꯪꯁꯦ꯫ ꯑꯣ, ꯍꯅꯨ ꯂꯝꯆꯥ ꯑꯉꯥꯎꯕꯗꯣ ꯈꯣꯟꯖꯦꯜ ꯀꯟꯗ꯭ꯔꯕꯗꯤ ꯌꯥꯗꯤꯌꯦ, ꯏꯪꯒꯤꯠ ꯏꯔꯥꯡꯅꯒ ꯆꯠꯅꯕ ꯅꯠꯇꯤꯌꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯈꯪꯉꯨꯗ꯭ꯔꯦꯅꯦ ꯁꯥꯈꯤ ꯏꯕꯦꯝꯃ꯫ ꯍꯅꯨ ꯂꯝꯆꯥ ꯀꯥꯏꯗꯨꯗꯤ ꯍꯥꯏꯅꯨꯀꯣ, ꯑꯇꯥꯕ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯍꯟꯅꯨꯔꯕ ꯑꯣꯏ ꯅꯤꯡꯈꯤꯅꯦꯕ꯫ ꯅꯪꯕꯨꯗꯤ ꯍꯟꯅꯨꯔꯕ, ꯑꯩꯗꯤ ꯀꯩꯁꯨ ꯍꯟꯅꯨꯗ꯭ꯔꯤ꯫ ꯍꯥꯏꯗꯤ ꯆꯩꯁꯨ ꯄꯥꯏꯗ꯭ꯔꯤꯑꯕ ꯈꯨꯗꯝ ꯍꯥꯏꯕꯨ꯫ ꯋꯥꯁꯣꯏ ꯉꯥꯡꯕꯤꯅ ꯃꯈꯣꯏ ꯇꯥ, ꯉꯔꯥꯡꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯏꯄꯥꯝꯅ ꯄꯨꯅ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯕꯣ? ꯍꯩꯃꯥ ꯁꯥꯈꯤ, ꯑꯩ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯅꯤ꯫ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯕꯁꯨ ꯌꯥꯏꯗꯅ ꯅꯪꯒꯤ ꯊꯕꯛꯇꯣ꯫ ꯑꯩꯗꯤꯅꯦ ꯉꯁꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯇꯥꯅ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯪꯅ ꯉꯝꯕ ꯇꯧꯅꯤꯑꯕ? ꯑꯣꯍꯣ, ꯇꯧꯔꯣ, ꯅꯪꯅ ꯉꯝꯖꯕꯗꯤ ꯏꯟꯁꯥꯡꯗ ꯃꯣꯔꯣꯛ ꯌꯥꯝꯅ ꯍꯥꯞꯇꯧꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒꯤꯕꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯍꯦꯛ ꯆꯥꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ ꯑꯩꯁꯨ꯫ ꯐꯛꯆꯥꯎ ꯁꯥꯈꯤꯅ ꯆꯠꯈꯤꯗꯅꯕ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯐꯛꯆꯥꯎ ꯃꯥꯅ ꯉꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯁꯥꯈꯤ ꯆꯠꯈ꯭ꯔꯤꯕ ꯐꯛꯆꯥꯎꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯒꯤꯠ ꯐꯝꯊꯩ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯕ? ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯝꯗꯕꯅꯤ꯫ ꯍꯅꯨꯊꯪ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯦ? ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒ ꯄꯨꯗꯨꯅ ꯂꯥꯛꯂꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅꯤ? ꯍꯅꯨꯊꯪꯁꯤꯗ ꯏꯄꯥꯝꯗ ꯍꯟꯒꯗꯕꯁꯨ ꯍꯦꯛ ꯏꯀꯥꯏ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯇꯥ ꯐꯛꯆꯥꯎ ꯅꯪꯁꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯒ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯕꯒꯨꯝꯅꯁꯨ ꯇꯧꯔꯤ꯫ ꯁꯥꯈꯤ ꯑꯃꯗꯤ ꯐꯛꯆꯥꯎ ꯑꯁꯤ ꯁꯦꯜ ꯊꯨꯝ ꯄꯥꯏꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯈꯣꯏꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕꯗꯤ ꯐꯪꯂꯝꯗꯦ꯫ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯋꯥꯍꯩ ꯀꯌꯥꯗ ꯋꯥꯈꯜ ꯑꯣꯜꯂꯗꯨꯅ ꯅꯨꯄꯤ ꯀꯣꯏꯕ ꯆꯠꯂꯤꯕꯅꯤ꯫ ꯐꯛꯆꯥꯎꯅ ꯑꯩꯕꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯑꯩꯉꯣꯟꯗ ꯌꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯅꯦ? ꯀꯔꯤꯒꯤ ꯌꯥꯗꯕꯅꯣ ꯇꯥꯗꯒꯨꯝꯕ ꯑꯃꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯐꯪꯖꯕꯗꯤ ꯃꯔꯥꯏꯕꯛꯇ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯀꯩꯅꯣ ꯇꯥꯗ? ꯑꯌꯤꯡꯕꯤ, ꯅꯪꯅꯗꯤ ꯑꯩꯕꯨ ꯊꯥꯒꯠꯂꯤꯕ ꯑꯩꯒꯤ ꯐꯤꯕꯝ ꯆꯍꯤ ꯃꯇꯥꯡꯁꯤ ꯎꯔꯒ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯊꯥꯗꯔꯛꯂꯕꯗꯤ ꯈꯣꯡꯁꯦ ꯇꯦꯛꯀꯗꯧꯔꯤꯕꯅꯤꯅꯦꯕꯣ꯫ ꯇꯥꯗ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯩ ꯀꯜꯂꯤꯗꯀꯣ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯒꯤ ꯍꯦꯛ ꯏꯇꯩꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯏꯇꯩꯗꯨꯒ ꯏꯆꯦꯗꯨꯒꯁꯨ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ꯫
ꯑꯩꯅ ꯋꯥꯁꯦ ꯈꯤꯇꯪ ꯍꯧꯗꯣꯛꯄꯗ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯍꯥꯏꯗꯅ ꯑꯗꯨꯝ ꯌꯥꯔꯛꯂꯒꯗꯕꯅꯤ꯫ ꯀꯔꯤꯅꯣꯗ ꯑꯌꯤꯡꯕꯤ, ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯑꯩꯒꯤ ꯃꯔꯝ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯋꯥꯡꯅ ꯊꯥꯒꯠꯂꯤꯕꯅꯤꯅꯦ ꯁꯤꯗ꯫ ꯑꯁ, ꯑꯩꯁꯤꯁꯨꯕ ꯋꯥ ꯉꯥꯡꯕꯗ ꯑꯃꯨꯛ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯑꯃꯨꯛ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯑꯔꯨꯕꯤꯗ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯤꯕꯅꯤꯀꯣ꯫ ꯀꯔꯤꯅꯣ ꯑꯌꯤꯡꯕꯤ, ꯅꯪꯅ ꯅꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯨ? ꯅꯠꯇꯦ, ꯑꯌꯤꯡꯕꯤ ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕ꯭ꯔꯅꯦ? ꯅꯠꯇꯦ ꯅꯠꯇꯦ ꯇꯥꯗ, ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯤ꯫ ꯑꯩꯁꯦ ꯑꯌꯤꯡꯕꯤꯅꯦ ꯍꯥꯏꯈꯤꯕ ꯋꯥ ꯁꯣꯏꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯇꯥꯗꯅ ꯌꯥꯝ ꯊꯥꯖꯕꯤꯗ꯭ꯔꯒꯅ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯄꯨꯗꯨꯅ ꯆꯠꯄꯤꯔꯒꯦꯔꯣ? ꯍꯌꯦꯡ ꯍꯥꯏꯕ? ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯅꯥꯈꯩ ꯑꯃ ꯁꯦꯡꯅꯕꯗꯤ ꯐꯩꯗꯅ꯫ ꯑꯩꯁꯨ ꯃꯇꯝ ꯀꯨꯏꯅ ꯃꯥꯡꯍꯟꯕ ꯄꯥꯝꯗ꯭ꯔꯦꯅꯦ꯫ ꯑꯌꯤꯡꯕꯤ ꯀꯦꯁꯤꯟꯅꯗꯨꯅ, ꯑꯗꯣ ꯇꯥꯗ ꯐꯛꯆꯥꯎ, ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅ ꯀꯝꯗꯧꯕ? ꯅꯪꯒꯤ ꯂꯤꯛ ꯍꯥꯏꯕꯗꯨꯔꯣ? ꯇꯥꯗ, ꯑꯩꯒꯤ ꯂꯤꯛ ꯅꯠꯇꯤꯌꯦ, ꯑꯩꯈꯣꯏ ꯑꯔꯨꯕꯤꯒꯤꯅꯤ꯫ ꯑꯣ, ꯁꯨꯃꯥꯏꯅ ꯇꯧ, ꯍꯌꯦꯡꯗꯣ ꯅꯪꯅ ꯈꯔ ꯌꯥꯅꯕ ꯁꯤꯜꯂꯣ꯫ ꯊꯕꯛ ꯑꯗꯨꯅ ꯃꯥꯏꯕꯨ ꯍꯦꯛ ꯄꯥꯛꯂꯕꯗꯤ ꯑꯔꯨꯕꯤꯒꯤꯗ ꯅꯠꯇꯦꯅꯦ꯫ ꯑꯌꯤꯡꯕꯤ, ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯆꯧꯕ ꯑꯃꯒ ꯈꯨꯗꯨꯞ ꯑꯆꯧꯕ ꯑꯃꯒ ꯄꯤꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯌꯤꯡꯕꯤ ꯍꯔꯥꯎꯅ, ꯍꯣꯏ ꯇꯥꯗ, ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯂꯥꯛꯄꯤꯔꯣꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯐꯛꯆꯥꯎ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯁꯨꯝ ꯂꯝꯕꯤꯗꯨ ꯂꯥꯛꯂꯤ꯫ ꯇꯣꯃꯥꯜꯅ, ꯈꯨꯔꯥ ꯐꯛꯆꯥꯎ, ꯑꯩꯁꯦ ꯈꯨꯔꯥ ꯍꯣꯏꯗ ꯆꯠꯀꯦ ꯍꯥꯏꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯈꯨꯔꯥ ꯊꯦꯡꯅꯕ ꯇꯥꯅ ꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗ꯫ ꯇꯣꯃꯥꯜ, ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯂꯩꯔꯦ? ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯈꯨꯔꯥ, ꯍꯟꯗꯛꯁꯦ ꯁꯦꯜ ꯈꯤꯇꯪ ꯆꯤꯟꯕ, ꯑꯗꯨꯗ ꯈꯨꯔꯥꯗꯒꯤ ꯁꯦꯜ ꯈꯤꯇ ꯂꯧꯒꯦ ꯍꯥꯏꯁꯤꯔꯅ ꯁꯨꯝ ꯈꯜꯂꯤꯕ꯫ ꯑꯣ, ꯁꯦꯜ ꯂꯧꯕꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕ? ꯍꯣꯏ ꯈꯨꯔꯥ꯫ ꯇꯣꯃꯥꯜ, ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯈꯜꯂꯨꯔꯅꯨ, ꯑꯩ ꯁꯦꯜ ꯂꯩꯇꯦ꯫ ꯃꯃꯥꯡꯗ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯑꯃꯨꯛ ꯇꯥꯅ ꯁꯤꯡꯗꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨ ꯃꯣꯏꯅ ꯈꯔꯁꯨ ꯈꯜꯂꯨꯀꯣ꯫ ꯈꯨꯔꯥ ꯑꯁꯤꯗꯤ ꯑꯩꯁꯦ ꯃꯇꯥꯡ ꯑꯃ ꯆꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯌꯥꯝ ꯊꯨꯅ ꯁꯦꯜꯁꯤꯡꯗꯣ ꯁꯤꯡꯉꯛꯅꯕ ꯇꯧꯔꯒꯦ꯫ ꯌꯥꯔꯒꯗꯤ ꯁꯦꯜ ꯈꯖꯤꯛꯇꯪꯒ ꯂꯧꯈꯤꯒꯦ꯫ ꯂꯩꯇꯦ ꯂꯩꯇꯦ, ꯑꯩ ꯁꯦꯜ ꯅꯨꯡꯒ ꯑꯝꯇ ꯂꯩꯇꯦꯀꯣ꯫ ꯍꯅꯨꯊꯪꯗ ꯈꯨꯔꯥ, ꯌꯥꯝꯅꯁꯨ ꯂꯤꯛꯄꯤꯅꯨꯗ꯫ ꯅꯆꯥ ꯑꯃ ꯌꯥꯎꯕꯁꯨ ꯅꯠꯇꯦ, ꯀꯩꯗꯧꯅꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨꯛ ꯌꯥꯝꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨꯕꯨ ꯑꯩꯈꯣꯏꯗ ꯂꯦꯝꯅ ꯑꯗꯨꯝ ꯄꯤꯕ ꯌꯥꯔꯤꯕꯅꯤ꯫ ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯕ ꯌꯥꯕꯁꯨ ꯑꯝꯇ ꯅꯠꯇꯦ꯫ ꯐꯛꯆꯥꯎ ꯁꯥꯎꯅ, ꯍꯩ ꯇꯣꯃꯥ, ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯒꯅꯨ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯄꯨꯟꯅ ꯁꯤꯡꯗꯣꯛꯀꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯂꯝ ꯏꯪꯈꯣꯜꯒꯤ ꯄꯇꯥ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩꯀꯣ꯫ ꯃꯤ ꯎꯁꯤꯠꯇꯕ ꯆꯥꯔꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯛꯆꯥꯎ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯌꯤꯡꯕꯤ ꯑꯔꯨꯕꯤꯕꯨ ꯀꯟꯅ ꯊꯦꯝꯂꯤ꯫ ꯑꯔꯨꯕꯤ ꯌꯥꯝꯁꯦ, ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯠꯇꯅꯕ ꯅꯠꯇꯦꯅꯦ꯫ ꯏꯆꯥꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯏꯟꯗꯣꯝꯆꯥꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯏꯟꯗꯣꯝꯆꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯑꯩ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯆꯍꯤ ꯈꯔꯇꯪ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛꯁꯨ ꯐꯕ, ꯑꯗꯨꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯄꯥꯕꯗꯒꯤ ꯆꯍꯤ ꯌꯥꯝꯅꯁꯨ ꯍꯜꯂꯤ꯫ ꯑꯁ, ꯑꯗꯨꯒꯨꯝ ꯃꯤꯁꯛꯇꯨꯗꯕꯨ ꯑꯩꯅ ꯀꯝꯗꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯔꯤꯅ ꯍꯥꯏꯅꯈꯤꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ? ꯍꯩ, ꯑꯩꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯐꯖꯅ ꯌꯥꯕꯗ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯑꯔꯨꯕꯤ꯫ ꯃꯁꯤꯗ ꯅꯪꯅ ꯏꯃꯥ ꯑꯃꯨꯛ ꯁꯥꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯗ ꯆꯦꯡ ꯈꯨꯌꯥꯝ ꯑꯃ ꯄꯤꯔꯛꯈꯤꯕꯔꯣ? ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯌꯦꯡꯁꯤꯜꯂꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯅꯦ, ꯑꯩꯅ ꯅꯨꯄꯤ ꯂꯩꯕ ꯑꯣꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯃꯆꯥ ꯑꯃꯨꯛ ꯄꯣꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯐꯔꯦ ꯍꯥꯏꯗꯨꯅꯅꯦ ꯑꯩꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯍꯦꯛ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯍꯜꯂꯕ ꯅꯪꯕꯨ ꯑꯩꯅꯅꯦ ꯍꯤꯡꯅ ꯊꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯔꯨꯕꯤ ꯀꯞꯇꯨꯅ꯫ ꯏꯃꯥ, ꯕꯥꯕꯥ, ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯆꯥꯏꯕꯨ ꯅꯥꯏꯇꯣꯝ ꯇꯥꯅ ꯊꯝꯕꯤꯔꯝꯂꯒ ꯅꯆꯥꯏꯒꯤ ꯑꯋꯥꯕ ꯀꯔꯤꯝꯇꯁꯨ ꯎꯕꯤꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦꯀꯣ꯫ ꯉꯁꯤꯗꯤ ꯏꯃꯥ, ꯕꯥꯕꯥ, ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯈꯣꯏ ꯂꯩꯖꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯆꯥꯏꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯄꯨꯝꯕ ꯏꯅꯤꯡꯇꯝꯅ ꯍꯥꯏꯖꯔꯝꯒꯗꯕꯅꯤꯀꯣ꯫ ꯅꯈꯣꯏꯕꯨ ꯅꯆꯥꯏꯒꯤ ꯍꯤꯇꯧꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ, ꯕꯥꯕꯥ꯫ ꯂꯝꯖꯥ ꯃꯆꯥ ꯑꯣꯏꯔꯕꯤ ꯑꯩꯒꯤ ꯋꯥꯕꯕꯨ ꯀꯅꯥꯅ ꯂꯥꯛꯇꯨꯅ ꯈꯪꯕꯤꯒꯗꯕꯅꯣ? ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯤ꯫ ꯏꯁꯣꯔ ꯃꯥꯁꯨ ꯐꯠꯃꯟꯗꯦ, ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯏꯃꯥ ꯏꯄꯥ ꯑꯃꯠꯇ ꯐꯥꯎꯕ ꯊꯝꯕꯤꯔꯝꯗ ꯏꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤ꯫ ꯍꯦ ꯏꯁꯣꯔ, ꯅꯪꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯠꯄꯒꯦ ꯍꯥꯏꯕꯗꯣ
ꯂꯣꯟꯊꯣꯛꯇꯕꯤ ꯑꯃꯒꯨꯝ ꯑꯩꯅ ꯈꯥꯡꯕ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯑꯩ ꯈꯥꯡꯂꯒꯦꯀꯣ. ꯁꯣꯝꯗ ꯐꯛꯆꯥꯎ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯈꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯩ. ꯁꯥꯈꯤ, ꯅꯪꯁꯦ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯖꯒꯦ ꯈꯟꯅ ꯌꯨꯝꯁꯤꯗ ꯄꯥꯝꯖꯅ ꯄꯨꯔꯛꯈꯤꯕꯅꯤꯀꯣ. ꯉꯁꯤꯁꯨ ꯅꯪꯕꯨ ꯑꯩꯅ ꯃꯤꯔꯥꯏꯒꯦ ꯍꯥꯏꯅ ꯃꯤꯀꯨꯞ ꯑꯃꯇꯁꯨ ꯈꯟꯈꯤꯕꯗꯤ ꯇꯁꯦꯡꯅ ꯂꯩꯇꯦꯀꯣ. ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯁꯣꯏꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ. ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯥꯏꯕꯪꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯅꯨꯡꯁꯤꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯡꯊꯗꯨꯅ ꯂꯩ ꯃꯅꯥ ꯑꯃꯠꯇꯁꯨ ꯀꯠꯄꯤꯔꯛꯀꯗꯕ ꯏꯆꯥ ꯑꯃꯕꯨ ꯄꯥꯝꯖꯕꯒꯤ ꯑꯩꯅ ꯉꯁꯤ ꯑꯁꯤ ꯌꯧꯅ ꯈꯣꯡꯊꯥꯡ ꯑꯁꯦ ꯊꯥꯡꯖꯤꯜꯂꯤꯕꯅꯤ. ꯃꯁꯤꯅ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯋꯥꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯟꯐꯝ ꯑꯃ ꯊꯣꯛꯇ꯭ꯔꯦ. ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯅꯤꯇꯅ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯑꯁꯤꯗꯗꯤ ꯏꯆꯥ ꯍꯥꯏꯕꯗꯣ ꯄꯥꯝꯂꯛꯂꯤꯅꯦ ꯁꯈꯤ. ꯏꯆꯥ ꯑꯃꯠꯇꯕꯨ ꯐꯪꯂꯕꯗꯤ ꯈꯟꯕꯗ ꯑꯩ ꯏꯀꯥꯏꯒꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ. ꯏꯁꯣꯔ ꯃꯥꯅ ꯏꯆꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤꯕꯁꯤ ꯋꯥꯖꯔꯝꯂꯣꯏꯗꯕꯅꯤꯀꯣ. ꯁꯈꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯇꯨꯡꯒꯤ ꯈꯟꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯎꯀꯣ. ꯐꯛꯆꯥꯎ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯕу ꯇꯞꯅ ꯇꯩꯊꯣꯛꯆꯗꯨꯅ ꯃꯥꯁꯨ ꯇꯨꯝꯊꯅꯕ ꯍꯥꯏꯅ ꯍꯤꯞꯊꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯔꯨꯕꯤꯕꯨ ꯊꯦꯝꯗꯨꯅ ꯑꯌꯤꯡꯕꯤꯅ ꯐꯛꯆꯥꯎꯗ ꯄꯤꯈꯤꯅꯕ ꯀꯟꯅ ꯁꯤꯜꯂꯤ. ꯑꯔꯨꯕꯤꯁꯨ ꯑꯌꯤꯡꯕꯤꯅ ꯃꯥꯕꯨ ꯑꯣꯠꯀꯗꯕꯗꯨꯒꯤ ꯈꯜꯂꯒ ꯃꯁꯥꯅ ꯄꯥꯝꯗ ꯐꯛꯆꯥꯎꯗ ꯂꯩꯕꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯑꯌꯥꯕ ꯄꯤꯔꯝꯃꯤ. ꯇꯥꯗꯥ, ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯝꯗꯧꯒꯦ? ꯃꯁꯛꯁꯦ ꯇꯥꯗꯅ ꯄꯥꯝꯗ꯭ꯔꯕ꯭ꯔꯣ? ꯑꯌꯤꯡꯕꯤ, ꯅꯪꯁꯨ ꯏꯀꯥꯏꯒꯗ ꯋꯥ ꯌꯥꯝ ꯉꯥꯡꯒꯗꯧꯔꯤꯗ. ꯍꯧꯖꯤꯛꯄꯨ ꯃꯁꯛ ꯐꯖꯕ ꯑꯃꯨꯛ ꯈꯟꯕ ꯌꯥꯔꯤ ꯃꯇꯝꯂꯗ. ꯁꯣꯔꯥꯠꯀꯤ ꯃꯔꯨꯞ ꯌꯥꯎꯕ ꯌꯥꯔ ꯃꯇꯝꯁꯤꯗꯕꯨ ꯐꯛꯆꯥꯎ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛ ꯍꯥꯏꯅ ꯇꯝꯂꯝꯕꯒꯤ ꯐꯖꯈ꯭ꯔꯕꯤꯁꯦ ꯐꯪꯖꯔꯤꯕꯒꯤ ꯋꯥꯅꯤ. ꯇꯥꯗꯁꯤꯗꯤ ꯋꯥ ꯉꯥꯡꯕꯗ ꯏꯁꯤꯡ ꯂꯤꯠꯇꯦ ꯍꯥꯏꯗꯨꯅꯤ. ꯑꯗꯨ ꯇꯥꯗ ꯊꯦꯡꯈ꯭ꯔꯅꯤ. ꯑꯗꯨꯅ ꯌꯧꯅꯕ ꯇꯧꯔꯒꯦꯔꯥ? ꯑꯩꯕꯨꯔꯥ? ꯍꯣꯏꯗ, ꯇꯥꯜꯂꯤꯉꯩꯁꯤꯗ ꯆꯠꯍꯧꯕꯅ ꯐꯒꯗꯧ ꯃꯥꯜꯂꯦ. ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯒꯤ ꯐꯛꯆꯥꯎ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯇꯧꯏ ꯑꯌꯤꯡꯕꯤ ꯄꯥꯈꯠꯅ. ꯇꯥꯗ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯨꯋꯣ. ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯖꯈꯤꯕꯗꯨꯕꯨ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯀꯥꯎꯗꯦ. ꯁꯦ ꯁꯤꯗ ꯂꯩꯔꯦ ꯅꯪꯅ ꯍꯥꯏꯕꯗꯣ. ꯑꯣ, ꯇꯥꯗ, ꯑꯗꯨꯗꯤ ꯊꯦꯡꯈ꯭ꯔꯅꯤ. ꯌꯧꯕꯤꯅꯕ ꯇꯧꯔꯣꯗꯅ. ꯃꯣꯏ ꯃꯧ ꯐꯠꯇꯕꯤꯒꯤ ꯍꯧꯅꯕꯤ ꯁꯅꯥ ꯈꯔ ꯐꯪꯂꯕꯁꯤꯗꯗꯤ ꯇꯁꯦꯡꯅ ꯇꯥꯜꯂꯦꯅ ꯇꯧꯔꯤꯁꯦ. ꯑꯩꯅ ꯃꯒꯨꯟ ꯂꯣꯏꯅ ꯈꯪꯂꯕꯅꯤ. ꯅꯨꯄꯤ ꯑꯃꯠꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯈꯪꯖꯤꯟꯅꯗꯕꯒꯤ ꯋꯥꯅꯤ. ꯃꯣꯏꯒꯨꯝꯕꯁꯦ ꯃꯥꯂꯦꯝꯁꯤꯗꯒꯤ ꯇꯨꯝꯅ ꯃꯨꯠꯈ꯭ꯔꯣ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯈꯔꯒꯤꯁꯨ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯕ ꯑꯃꯨꯛ ꯌꯥꯗ꯭ꯔꯤꯕꯅꯤ ꯇꯧꯔꯤꯁꯦ. ꯃꯣꯏꯁꯤꯅꯅꯦ, ꯃꯤꯠꯅ ꯎꯕ ꯃꯍꯤꯛ ꯍꯥꯏꯔꯤꯕꯁꯦ ꯃꯣꯏꯁꯤꯅꯤ. ꯇꯥꯗ, ꯃꯍꯤꯛ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯍꯥꯏꯗꯤ ꯃꯍꯤꯛꯀꯤꯁꯨ ꯀꯥꯟꯅꯕ ꯁꯤꯖꯤꯟꯅꯐꯝ ꯂꯩ ꯍꯥꯏꯔꯤꯕꯅꯤꯗ. ꯑꯗꯨꯒꯤꯗꯤ ꯇꯥꯗ, ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯐꯝ ꯂꯣꯏꯅ ꯂꯩꯔꯤꯕꯁꯤꯗꯤ. ꯍꯣꯏ ꯂꯩ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯔꯦꯀꯣ. ꯐꯛꯆꯥꯎ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯌꯤꯡꯕꯤ ꯏꯃꯨꯡ ꯇꯝꯅ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯐꯛꯆꯥꯎꯅ ꯄꯤꯔꯝꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ. ꯑꯌꯤꯡꯕꯤ ꯍꯔꯥꯎꯅ ꯑꯃꯨꯛ ꯍꯥꯏꯖꯩ. ꯑꯁ, ꯀꯝꯗꯧꯏ ꯁꯤ ꯃꯉꯥꯏꯗꯅ. ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯑꯄꯪꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯅꯥꯁꯦ ꯐꯪꯂꯝꯈꯤꯗ꯭ꯔꯗꯣ. ꯑꯩꯅ ꯈꯔ ꯁꯤꯡꯕꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯁꯅꯥꯁꯤꯒꯤ ꯃꯄꯨ ꯑꯩꯅ ꯑꯣꯏꯔꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯔꯨꯕꯤꯕꯨꯁꯨ ꯊꯦꯝꯗꯨꯅ ꯐꯛꯆꯥꯎ ꯍꯅꯨꯕꯁꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯂꯣꯏꯅ ꯃꯨꯟꯒꯅꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯑꯔꯨꯕꯤꯕꯨ ꯑꯇꯣꯞꯄ ꯁꯦꯜ ꯄꯥꯏꯕ ꯑꯃꯗ ꯑꯃꯨꯛ ꯊꯥꯖꯒꯅꯤ. ꯃꯁꯤꯕꯨꯅꯦ ꯂꯧꯁꯤꯡꯅ ꯁꯥꯃꯨ ꯐꯥꯕ ꯍꯥꯏꯔꯤꯕꯁꯤ. ꯆꯥꯎꯈ꯭ꯔꯕ ꯁꯥꯃꯨꯗꯨꯕꯨ ꯄꯥꯡꯒꯟꯅ ꯐꯥꯒꯦ ꯈꯜꯂꯕꯗꯤ ꯁꯥꯃꯨꯗꯨ ꯅꯦꯠꯄꯗ ꯄꯨꯡꯄꯥꯛꯅꯤꯅꯦ. ꯐꯛꯆꯥꯎ ꯑꯔꯨꯕꯤꯕꯨ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯗꯨꯅ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ. ꯑꯔꯨꯕꯤꯁꯨ ꯊꯥꯡꯅꯤꯡꯗꯕ ꯈꯣꯡꯊꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯐꯛꯆꯥꯎ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯇꯨꯡ ꯏꯜꯂꯤ. ꯐꯛꯆꯥꯎ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ, ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯇꯥꯕ꯭ꯔꯣ? ꯁꯈꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯕ ꯇꯥꯈꯤꯕꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ, ꯃꯈꯣꯏꯇ ꯀꯔꯤꯅꯣ ꯃꯤꯇꯣꯞꯀꯨꯝꯅ
ꯅꯌꯨꯝꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯏꯃꯥ, ꯑꯩꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯛꯆꯥꯎ ꯃꯀꯣꯛ ꯑꯗꯨ ꯑꯃꯨꯛ ꯍꯣꯠꯂꯤ ꯁꯥꯈꯤ ꯉꯛꯅ꯫ ꯀꯔꯤ? ꯏꯃꯥꯕ ꯑꯩꯕꯨ? ꯐꯛꯆꯥꯎ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯒꯗꯨ ꯆꯤꯛꯂꯒ ꯍꯣꯏ ꯏꯃꯥ, ꯑꯩꯁꯦ ꯅꯃꯧ ꯅꯨꯄꯤ ꯄꯨꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯑꯔꯨꯕꯤꯕꯨ ꯁꯥꯈꯤꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯇꯥ, ꯀꯔꯤꯅꯣ ꯃꯈꯣꯏꯇꯥꯅ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯕꯣ? ꯌꯨꯝ ꯑꯁꯤꯗ ꯑꯩ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯍꯅꯨꯊꯪ ꯑꯁꯤꯗ ꯅꯨꯄꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ? ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯄꯨꯔꯛꯑꯣꯏ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛꯅꯣ ꯋꯥꯁꯛꯈꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯋꯥꯁꯛ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯁꯛꯁꯤꯕꯨ ꯑꯗꯨꯒꯤꯗꯤ ꯏꯃꯥ, ꯑꯩꯅ ꯈꯣꯡꯕꯥꯟ 30ꯔꯛꯇꯨꯝ ꯁꯨꯔꯝꯃꯅꯤ ꯆꯣꯡꯕ꯫ ꯁꯥꯈꯤ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯂꯒ, ꯍꯣꯏ ꯏꯅꯦꯝ ꯄꯨꯛꯐꯕꯤ, ꯅꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯄꯨꯔꯛꯄꯗꯒꯤ ꯑꯩꯕꯨ ꯏꯃꯥ ꯑꯣꯟꯕꯤꯈ꯭ꯔꯦ꯫ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯄꯣ? ꯍꯣꯏ ꯏꯅꯦꯝ ꯄꯨꯛꯐꯕꯤ꯫ ꯏꯃꯥ, ꯅꯃꯧꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯣ꯫ ꯁꯥꯈꯤ ꯀꯞꯇꯨꯅ, ꯃꯈꯣꯏꯇꯥ, ꯅꯪꯁꯦ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯗꯨꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯛꯈꯤꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯉꯁꯤꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤꯅꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯈꯣꯏꯇꯥꯗꯤ ꯅꯨꯄꯥꯅꯤ, ꯀꯔꯤꯁꯨ ꯃꯥꯡꯖꯕ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯎꯠꯄꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯈꯣꯏꯇꯥꯒꯤꯁꯦ ꯐꯔꯦ, ꯃꯃꯥ ꯑꯃ ꯑꯣꯏꯕ ꯉꯝꯗꯕꯤ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯂꯥꯟꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯃꯇꯤꯛ ꯆꯥꯗꯕꯤ ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ꯫ ꯑꯩ ꯃꯈꯣꯏꯇꯥꯗ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ꯫ ꯐꯔꯦ, ꯌꯨꯝ ꯑꯁꯤꯗ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯍꯛ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ꯫ ꯁꯥꯈꯤ ꯑꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯔꯨꯕꯤꯕꯨ ꯌꯦꯡꯗꯨꯅ, ꯅꯨꯄꯤ ꯃꯆꯥ, ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ? ꯅꯨꯄꯤ ꯅꯪꯅ ꯐꯥꯎꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯕꯤꯗ ꯅꯄꯥꯒꯨꯝꯂꯕ ꯑꯁꯤꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤꯀꯣ? ꯐꯔꯦ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯔꯤꯁꯨ ꯌꯦꯠꯂꯔꯣꯏ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯈꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯑꯔꯨꯕꯤꯕꯨ ꯂꯥꯟꯅ ꯈꯜꯂꯗꯨꯅ ꯐꯛꯆꯥꯎꯅ ꯈꯥꯝꯕ ꯌꯥꯗ ꯑꯗꯨꯃꯛ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯛꯆꯥꯎꯁꯨ ꯑꯔꯨꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯕꯗ ꯑꯔꯨꯕꯤꯅ ꯃꯄꯤ ꯁꯤꯡꯊꯥꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯇꯧꯗ ꯐꯛꯆꯥꯎ ꯃꯥꯁꯨ ꯀꯔꯤꯕꯨ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯐꯛꯆꯥꯎ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯐꯛꯆꯥꯎꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯁꯤꯡ ꯐꯛꯆꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯆꯧꯅ, ꯈꯨꯔꯥ, ꯅꯨꯄꯤ ꯆꯦꯜꯂꯕꯅꯤꯅ ꯄꯥꯎ ꯍꯟꯕꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏ, ꯀꯝꯗꯧꯅꯤ? ꯐꯛꯆꯥꯎꯒꯤ ꯃꯇꯩ ꯃꯊꯕꯥꯅ, ꯑꯗꯨꯅꯤ ꯑꯆꯧꯕ ꯂꯨꯔꯤꯕꯁꯦ꯫ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯍꯜꯗꯤ ꯅꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯅꯪ ꯈꯨꯔꯥꯅ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯁꯤꯗ ꯅꯪ ꯈꯨꯔꯥꯅ ꯑꯃꯨꯛ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯂꯦ, ꯂꯨꯒꯗꯧꯔꯤꯗ ꯇꯧꯔꯤꯁꯦ꯫ ꯏꯃꯥ, ꯈꯨꯔꯥꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜꯈꯩꯁꯨ ꯄꯥꯎ ꯍꯟꯕ ꯆꯠꯄꯤꯌꯨ ꯍꯥꯏꯕꯗ ꯑꯃꯠꯇ ꯌꯥꯔꯛꯇ꯭ꯔꯦ꯫ ꯈꯔ ꯑꯃꯗꯤ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯄꯥꯎ ꯍꯟꯕꯕꯨ ꯀꯝꯗꯧꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯑꯗꯨꯝ ꯊꯤꯅ ꯆꯩꯔꯛꯂꯤꯕꯅꯤ꯫ ꯑꯌꯥꯏꯅ, ꯇꯥꯆꯧ, ꯏꯃꯥ, ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯌꯥꯕꯤꯔꯛꯇ꯭ꯔꯕꯁꯨ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯀꯣꯛ ꯁꯥꯟꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 3 ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯨꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯄꯥꯎ ꯍꯟꯕꯗꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯅꯈꯣꯏ 3ꯅ ꯆꯠꯄꯗ ꯍꯦꯛ ꯇꯥꯔꯦ꯫ ꯀꯩꯗꯧꯋꯦꯒꯤ ꯏꯆꯥꯁꯤꯗꯤ? ꯑꯉꯥꯡꯁꯤꯡꯅ ꯆꯦꯟ ꯆꯣꯡꯕ ꯇꯧꯕꯗꯗꯤ ꯁꯥꯒꯩꯒꯤ ꯑꯍꯜꯅ ꯕꯣꯔ ꯃꯄꯥꯗꯨꯒꯅꯦ ꯑꯗꯨꯛ ꯅꯨꯄꯤ ꯃꯌꯨꯝꯗ ꯄꯥꯎ ꯍꯟꯕ ꯆꯠꯅꯩꯗꯣ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯄꯥ ꯁꯛꯂꯕ ꯅꯪ ꯈꯨꯔꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯂꯕꯅꯤꯅ ꯅꯈꯣꯏꯅ ꯍꯦꯛ ꯄꯥꯎ ꯍꯟꯕ ꯆꯠꯄ ꯍꯥꯏꯗꯨꯅꯤ, ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯍꯥ? ꯑꯇꯣꯝꯕꯗꯨꯅ, ꯍꯣꯏꯗ, ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯆꯦꯟꯕ ꯃꯇꯝꯗꯗꯤ ꯏꯈꯨꯔꯥꯁꯤꯅ ꯄꯥꯎ ꯍꯟꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯈꯨꯔꯥꯅ ꯅꯨꯄꯤ ꯆꯦꯟꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯆꯠꯄ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯑꯆꯧ, ꯑꯌꯥꯏ, ꯑꯇꯣꯝꯕ ꯃꯈꯣꯏ 3ꯅ ꯑꯔꯨꯕꯤꯒꯤ ꯃꯌꯨꯝꯗ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯄꯥꯎ ꯍꯟꯕꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯆꯧꯅ, ꯖꯣꯏꯅꯦ, ꯚꯛꯇꯤ ꯑꯝꯇ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ꯫ ꯑꯌꯦꯡꯕꯤꯅ, ꯌꯥꯔꯦꯗ꯫ ꯑꯆꯧꯅ ꯈꯣꯏꯔꯝꯈꯤꯕꯗꯨꯗ ꯑꯌꯥꯏꯒ ꯑꯇꯣꯝꯕꯒꯁꯨ, ꯏꯅꯦ, ꯖꯣꯏ꯫ ꯌꯥꯔꯦꯗ, ꯈꯣꯏꯔꯝꯗ꯭ꯔꯕꯁꯨ ꯐꯩꯖꯣꯝꯒꯗꯣ ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯦ꯫ ꯑꯆꯧꯅ ꯑꯍꯜ ꯑꯣꯏꯕꯅ ꯃꯥꯅ ꯑꯣꯏꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯁꯨꯝꯗꯧꯕꯅꯤꯅꯦ, ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯑꯩꯒꯤ ꯏꯈꯨꯔꯥꯗꯨꯅ ꯉꯔꯥꯡꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫
ꯑꯗ ꯄꯥꯎ ꯍꯟꯕ ꯆꯠꯄꯤꯌꯨ ꯍꯥꯏꯕ ꯀꯅꯥꯝꯇꯅ ꯌꯥꯕꯤꯔꯛꯇꯕꯗꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯣꯏꯅ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ ꯑꯗꯨꯒꯤ ꯏꯅꯦꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯆꯧꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯈꯤꯕꯗꯨꯗ ꯑꯌꯥꯏꯒ ꯑꯇꯣꯟꯒꯅ ꯖꯣꯏ ꯖꯣꯏ ꯏꯅꯦ ꯑꯆꯧꯅ ꯑꯌꯥꯏꯗ ꯈꯨꯅꯤꯡꯅ ꯊꯤꯟꯗꯨꯅ ꯍꯩ ꯈꯨꯔꯝꯒꯗꯧ ꯃꯇꯥꯡ ꯅꯠꯇꯦꯅꯦ ꯈꯨꯠ ꯍꯥꯏꯐꯦꯠ ꯂꯣꯟꯅꯒꯗꯧꯅꯤ ꯃꯇꯥꯡ ꯋꯥꯠꯂꯤ ꯃꯇꯥꯡ ꯈꯪꯗ ꯁꯥꯔꯅ ꯇꯥꯆꯧ ꯄꯥꯎ ꯍꯟꯕ ꯆꯠꯄꯁꯦ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯈꯪꯗ ꯇꯧꯕꯅꯤ ꯌꯥꯅꯤ ꯑꯩ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯌꯥꯏꯅ ꯑꯌꯤꯡꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯌꯥꯏꯅ ꯃꯈꯨꯠ ꯂꯣꯟꯅꯈꯤꯕꯗꯨꯗ ꯑꯇꯣꯝꯕꯁꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯂꯩꯔꯦ ꯑꯌꯤꯡꯕꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯅꯣꯛꯄ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯃꯥ ꯅꯣꯛꯂꯨꯗ꯭ꯔꯦ ꯃꯥꯅꯗꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯂꯔꯣꯏ ꯀꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯂꯕꯅꯤꯅ ꯃꯥ ꯋꯥ ꯈꯔꯗꯤ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ ꯊꯤꯟꯕꯤꯔꯛꯎ ꯍꯥꯏꯔꯕꯁꯨ ꯃꯥ ꯁꯦꯜ ꯇꯤꯡꯗꯨꯅ ꯑꯔꯨꯕꯤꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯂꯤꯟꯁꯨ ꯁꯤꯅꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯃꯑꯣꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯥꯛꯄꯤꯔꯤꯕ ꯏꯕꯨꯡꯉꯣꯁꯥ ꯌꯦꯡꯉꯨ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯒꯤ ꯐꯤꯕꯝꯁꯦ ꯅꯈꯣꯏꯁꯨ ꯎꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛꯇꯤ ꯏꯆꯥꯕꯨ ꯑꯋꯣꯡ ꯑꯋꯨꯟ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕ ꯉꯝꯖꯈꯤꯔꯣꯏ ꯑꯗꯨꯒ ꯅꯨꯄꯥꯗꯣ ꯑꯍꯜꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯉꯁꯤꯃꯛ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯣꯡꯕꯤꯔꯣ ꯑꯩꯈꯣꯏ ꯏꯆꯥꯒꯤ ꯀꯩꯅꯥꯗꯥꯟ ꯄꯤꯕ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯉꯝꯂꯕ ꯀꯥꯟꯗ ꯀꯔꯤꯅꯣ ꯉꯝꯖꯕ ꯈꯔ ꯑꯋꯣꯡ ꯑꯋꯨꯟ ꯇꯝꯗꯨꯅ ꯏꯆꯥꯕꯨ ꯂꯧꯈꯠꯆꯔꯒꯦ ꯑꯆꯧꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟꯗꯣ ꯀꯩꯅꯥꯗꯥꯟ ꯄꯤꯕ ꯁꯣꯏꯗꯅ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒ ꯖꯣꯏ ꯖꯣꯏꯅꯤ ꯑꯔꯨꯕꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯂꯥꯛꯂꯝꯕ ꯑꯔꯨꯕꯤꯒꯤ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯃꯅꯦ ꯑꯅꯤꯗꯨꯁꯨ ꯑꯌꯤꯡꯕꯤꯒꯤ ꯑꯐꯁꯥꯗꯨꯅ ꯉꯥꯡꯕ ꯋꯥꯍꯩꯗ ꯑꯌꯤꯡꯕꯤꯅ ꯑꯔꯨꯕꯤꯕꯨ ꯅꯝꯗꯨꯅ ꯐꯛꯆꯥꯎꯗ ꯄꯤꯈꯤꯕꯅꯦ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯈꯤꯗ꯭ꯔꯦ ꯑꯇꯣꯝꯕꯅ ꯇꯥꯆꯧ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄ ꯆꯠꯄꯁꯤꯗꯤ ꯌꯥꯝ ꯂꯥꯏꯕ ꯋꯥ ꯑꯣꯏꯔꯦ ꯑꯩꯗꯤ ꯐꯨꯔꯛꯇꯧꯕꯩ ꯅꯤꯡꯗꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤꯒ ꯀꯥꯡꯗꯣꯔꯤꯕꯅꯤ ꯑꯌꯥꯏꯅ ꯑꯗꯨꯅꯦ ꯑꯇꯣꯝꯕ ꯑꯩꯁꯨꯅꯤ ꯑꯗꯨꯒꯗꯤ ꯖꯣꯏ ꯖꯣꯏꯅ ꯈꯨꯔꯨꯝꯂꯒ ꯑꯗꯨꯝ ꯂꯥꯏꯅ ꯌꯥꯕ ꯑꯣꯏꯔꯦ ꯑꯌꯥꯏ ꯑꯇꯣꯝꯕ ꯁꯥꯊꯤꯕ ꯃꯕꯨꯡ ꯂꯩꯔꯝꯗꯕꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯍꯤꯡꯂꯤꯕꯅꯤꯀꯣ ꯈꯔ ꯊꯨꯅ ꯌꯨꯝ ꯌꯧꯅꯕ ꯇꯧꯁꯤ ꯇꯧꯍꯩꯕ ꯊꯕꯛ ꯅꯠꯇꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯍꯨꯏꯊꯤꯗ ꯅꯥꯟꯊꯨꯔꯒ ꯁꯟꯊꯤꯗ ꯎꯞꯁꯤꯜꯂꯦꯗꯨꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯑꯔꯨꯕꯤꯕꯨ ꯐꯛꯆꯥꯎꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯅꯤ ꯀꯔꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯄꯥꯡꯊꯣꯛꯂꯤ ꯀꯩꯅꯥ ꯑꯣꯏꯔꯤꯕꯤ ꯑꯔꯨꯕꯤꯁꯨ ꯃꯟꯗꯣꯞ ꯃꯌꯥꯏ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯐꯝꯂꯕꯗꯨꯗꯗꯤ ꯐꯛꯆꯥꯎꯒ ꯃꯥꯒꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯒꯤ ꯑꯁꯣꯏꯕ ꯎꯔꯕꯗꯤ ꯃꯤꯋꯥ ꯉꯥꯡꯂꯒꯦ ꯈꯟꯕ ꯃꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯊꯣꯏꯕꯤꯅ ꯑꯁ ꯀꯩꯅꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯕꯨ ꯆꯍꯤ ꯍꯜꯂꯝꯒꯗꯧ ꯃꯥꯜꯂꯤꯅꯦ ꯑꯣꯟꯊꯣꯛꯅ ꯈꯦꯟꯅꯈ꯭ꯔꯦꯗ ꯅꯠꯇꯦ ꯈꯨꯔꯥ ꯄꯛꯆꯥꯎꯁꯤꯕꯨ ꯀꯔꯝꯕ ꯁꯔꯛꯇ ꯃꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯀꯣꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯅꯤ ꯊꯥꯔꯤꯛꯅ ꯑꯣꯏꯅ ꯃꯥ ꯍꯧꯖꯤꯛꯀꯥꯟꯁꯦ ꯉꯝꯂꯕ ꯃꯤ ꯌꯥꯝ ꯂꯩꯔꯕꯅꯤ ꯑꯗꯨꯒꯤꯅꯤ ꯈꯨꯗꯝ ꯍꯥꯏꯕꯨ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕꯁꯤꯅꯤ ꯃꯁꯛ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯃꯥꯅ ꯍꯅꯨꯕ ꯃꯄꯨꯒꯨꯝꯂꯕꯁꯤꯗ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯗꯨꯅ ꯂꯩꯔꯕꯅꯤꯗꯣ ꯍꯥꯏꯗꯅ ꯅꯝꯂꯩ ꯍꯦꯛꯇ ꯅꯩꯁꯤꯜꯂꯛꯂꯤꯕꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯀꯣ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯊꯥꯔꯤꯛ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯁꯥꯈꯤꯗꯨꯕꯨ ꯐꯛꯆꯥꯎꯒ ꯈꯥꯏꯅꯈ꯭ꯔꯕ꯭ꯔꯅꯦ ꯉꯔꯥꯡꯗꯩꯕꯨ ꯃꯔꯨꯞ ꯃꯄꯥꯡꯗ ꯊꯦꯡꯅꯔꯝꯃꯤꯗ ꯁꯤꯜꯍꯥꯏ ꯐꯕꯤ ꯊꯥꯔꯤꯛꯅꯤ ꯑꯁꯦꯡꯕ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯃꯤꯠꯃꯛꯅ ꯎꯍꯧꯕ ꯃꯥꯟꯕ ꯃꯈꯩ ꯌꯥꯝ ꯃꯥꯅ ꯈꯨꯝꯂꯛꯏ ꯑꯣꯏꯅ ꯃꯥ ꯏꯆꯦ ꯁꯥꯈꯤꯗꯣ ꯃꯆꯥ ꯌꯥꯎꯖꯗꯕꯒꯤ ꯋꯥꯅꯤ ꯃꯤꯉꯣꯟꯗ ꯀꯩꯁꯨ ꯀꯥꯏꯖꯕ ꯂꯥꯟꯖ ꯃꯤꯁꯛ ꯅꯠꯇꯦꯃꯤ ꯏꯆꯦ ꯍꯣꯏꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯁꯤꯒꯤ ꯑꯉꯥꯡ ꯃꯤꯉꯝꯕꯤꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯂꯥꯛꯂꯕꯗꯤ ꯃꯧ ꯏꯇꯣꯝꯇ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯅ ꯏꯆꯦ ꯁꯥꯈꯤꯗꯣ ꯇꯥꯟꯊꯣꯛꯄꯗꯒꯤ ꯀꯞꯇꯨꯅ ꯆꯠꯈꯤ ꯑꯩꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯆꯦ ꯁꯥꯈꯤꯒꯤ ꯃꯇꯧꯗꯣ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯊꯥꯔꯤꯛ ꯏꯆꯦ ꯁꯥꯈꯤꯅ ꯆꯠꯈꯤꯕꯗꯣ ꯅꯪꯕꯨ ꯎꯍꯧꯕ꯭ꯔꯣ ꯎꯍꯧꯗꯦꯗ ꯉꯁꯥꯏ ꯑꯁꯨꯝ ꯃꯤꯅ ꯇꯝꯅꯔꯛꯄꯅꯤ ꯊꯣꯏꯕꯤ ꯃꯇꯣꯝꯇ ꯈꯟꯖꯩ ꯀꯌꯥ ꯃꯥꯅ ꯇꯝꯂꯤꯕ ꯄꯥꯎꯅꯣ ꯌꯦꯡꯉꯨꯅꯦ ꯁꯨꯈꯪꯗꯦ ꯈꯪꯗꯅ ꯃꯁꯤꯒꯤ ꯄꯥꯎ ꯈꯨꯗꯝꯁꯤꯗ ꯏꯃꯨꯡ ꯀꯌꯥꯗꯤ ꯁꯨꯔꯦ ꯃꯥꯅ ꯊꯨꯒꯥꯏꯈ꯭ꯔꯤꯕꯁꯦ ꯅꯥꯇꯩ ꯎꯌꯣꯡ ꯆꯥꯗ꯭ꯔꯤꯕꯁꯦ ꯃꯁꯥꯅꯤꯗꯤ ꯈꯪꯖꯗꯈꯩ ꯃꯤꯒꯁꯨ ꯅꯣꯛꯅꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯊꯥꯔꯤꯛꯅ ꯍꯩꯃꯥ ꯏꯅꯝꯃ ꯀꯕꯣꯛ ꯌꯦꯟꯕ ꯍꯧꯔ ꯃꯥꯜꯂꯦ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯑꯩꯒꯤ ꯀꯕꯣꯛ ꯁꯔꯨꯛ ꯑꯃꯨꯛ ꯐꯪꯍꯧꯗꯕ ꯇꯥꯔꯦ 이수 납수오ꯕ ꯑꯃ ꯂꯩꯍꯧꯔꯤꯕꯗꯣ ꯀꯕꯣꯛꯀ ꯄꯨꯔꯛꯇꯦ ꯍꯥꯏꯔꯕꯗꯤ ꯀꯞꯈꯤꯕꯗꯒꯤ ꯃꯨꯛꯇꯣꯏꯕ ꯊꯦꯝꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯑꯌꯦꯡꯕ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯑꯔꯨꯕꯤ ꯃꯥꯒꯤ ꯀꯥꯗꯨꯗ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯐꯝꯂꯤ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ
ꯑꯩ ꯏꯁꯥꯅ ꯏꯁꯥ ꯐꯥꯎꯕ ꯍꯧꯖꯤꯛꯐꯥꯎ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ꯫ ꯍꯦ ꯏꯁꯣꯔ, ꯏꯐꯝꯗ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯍꯟꯕꯤꯔꯝꯃꯨꯀꯣ꯫ ꯐꯛꯆꯥꯎ ꯑꯔꯨꯕꯤꯒꯤ ꯅꯥꯀꯜꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯅ, "ꯍꯣ ꯃꯪꯂꯥꯟ ꯅꯠꯇꯤꯌꯦ, ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ." ꯑꯔꯨꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, "ꯏꯃꯥ!" ꯍꯩꯃꯥ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯃꯄꯨꯔꯣꯏꯕ ꯑꯩꯉꯣꯟꯗꯕꯨ ꯑꯃꯨꯛ ꯈꯪꯂꯤ ꯃꯥꯜꯂꯤꯅ ꯇꯧꯔꯤꯁꯦ꯫ ꯍꯩꯔꯤꯕ ꯑꯁ! ꯑꯔꯨꯕꯤ ꯐꯛꯆꯥꯎꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯤ꯫ ꯑꯔꯨꯕꯤ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯕꯅꯤ꯫ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯅ ꯈꯨꯗꯩ ꯍꯪꯒꯥꯝ ꯃꯄꯥꯜ ꯑꯗꯨꯒ ꯆꯟꯗꯣꯜꯋꯣ ꯆꯋꯥꯋꯣ ꯆꯪꯂꯛꯄꯗꯨꯗꯗꯤ ꯐꯛꯆꯥꯎꯒꯤ ꯃꯇꯧ ꯑꯗꯨ ꯑꯔꯨꯕꯤ ꯃꯉꯣꯟꯗꯗꯤ ꯌꯣꯡ ꯍꯅꯨꯕ ꯑꯣꯏꯅ ꯈꯜꯂꯨꯔꯕ꯭ꯔꯥ ꯀꯔꯤꯅꯣ, ꯅꯣꯛꯄ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯑꯔꯨꯕꯤꯅ ꯅꯣꯛꯂꯛꯄꯗꯨꯗ ꯐꯛꯆꯥꯎꯁꯨ ꯅꯣꯛꯇꯨꯅ, "ꯑꯩꯒꯤ ꯃꯧ ꯃꯆꯥꯁꯦ ꯅꯣꯛꯏꯅꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯥꯈꯤꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗꯨ ꯐꯛꯆꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯁꯥꯈꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ, ꯁꯥꯎꯁꯤꯟꯅꯗꯨꯅ ꯁꯥꯈꯤꯒꯤ ꯏꯖꯠꯃꯟ ꯑꯣꯏꯅ ꯁꯦꯜ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯣꯝꯆꯧꯅ, "ꯍꯩ, ꯐꯛꯆꯥꯎ ꯍꯥꯏꯕ ꯍꯅꯨꯕ, ꯅꯪꯕꯨ ꯍꯧꯖꯤꯛ ꯅꯨꯄꯤ ꯂꯣꯟꯕ ꯌꯥ ꯃꯇꯝꯂ? ꯍꯥ? ꯏꯔꯩꯚꯥꯏ, ꯅꯨꯄꯤ ꯂꯣꯟꯕꯕꯨ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯥꯗ? ꯀꯔꯤꯅꯣ, ꯑꯩꯁꯨ ꯁꯣꯝꯗ ꯌꯥꯗꯕ ꯑꯃ ꯂꯩ ꯇꯧꯔꯤꯃꯤꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯍꯅꯨꯊꯪ ꯑꯁꯤꯗ ꯅꯨꯄꯤ ꯊꯤꯗ꯭ꯔꯕꯗꯤ ꯌꯥꯃꯛ ꯌꯥꯔꯝꯃꯔꯣꯏ ꯏꯆꯦꯟꯗꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯅꯤꯅ ꯑꯃꯨꯛ ꯈꯥꯏꯅꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯜ ꯁꯥꯈꯤꯅ ꯀꯝꯗꯧꯕ? ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯦ꯫ ꯏꯕꯥꯏ, ꯁꯥꯈꯤꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯉꯔꯥꯡ ꯂꯨꯍꯣꯡꯂꯤꯕꯁꯤꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯕꯗ ꯑꯩꯒꯤꯗꯤ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯄꯁꯤꯗ ꯁꯥꯈꯤꯗꯣ ꯃꯕꯨꯛꯅꯤꯡ ꯈꯔ ꯑꯗꯨꯛ ꯅꯨꯡꯁꯤꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯌꯥꯅꯤ ꯏꯕꯥꯏ, ꯑꯩ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯆꯒꯦ꯫ ꯇꯣꯝꯆꯥ ꯐꯛꯆꯥꯎꯅ ꯁꯥꯈꯤꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨꯗ ꯁꯦꯜ ꯐꯪꯂꯧꯔꯦ ꯈꯜꯂꯗꯨꯅ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ "ꯍꯦꯔꯦ ꯐꯛꯆꯥꯎ, ꯂꯣꯛ ꯑꯃꯗ ꯀꯩ ꯑꯅꯤ ꯀꯨꯟꯃꯤꯟꯅꯕ ꯍꯧꯅꯗꯦꯅꯦ꯫ ꯑꯩꯒꯤ ꯏꯆꯜꯕꯨ ꯅꯨꯄꯤꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯅꯨꯄꯤ ꯑꯃꯕꯨ ꯄꯨꯔꯛꯇꯨꯅ ꯂꯨꯍꯣꯡꯂꯕꯁꯤꯗ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯆꯒꯦ ꯍꯥꯏ ꯁꯥꯔꯗꯨꯅ ꯅꯠꯇꯦ꯫ ꯅꯪꯒꯤꯁꯤꯕꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯅꯪꯒꯤ ꯃꯤꯠꯇ ꯍꯩ ꯀꯣꯟꯊꯣꯡꯆꯩ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ?" "ꯏꯕꯥꯏ, ꯑꯃꯨꯛꯇ ꯁꯥꯎꯒꯠꯄꯤꯈꯤꯅꯨ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤꯗ ꯀꯥꯏꯔꯒꯦ? ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯕꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯀꯧꯕ ꯂꯥꯛꯆꯒꯦ ꯍꯥꯏꯖꯕꯅꯤ." ꯇꯣꯝꯆꯧꯅ, "ꯍꯩ ꯐꯛꯆꯥꯎ, ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯗꯣ ꯂꯣꯏꯅ ꯀꯥꯏꯔꯦ꯫ ꯋꯥꯗꯣ ꯀꯥꯏꯔꯕꯅꯤꯅ ꯏꯁꯤꯡ ꯆꯪꯂꯦꯅꯦ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ, ꯑꯩꯒꯤ ꯏꯆꯜꯗꯣ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯩꯈꯣꯏꯅ ꯊꯤꯟꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯀꯔꯤꯅꯣ, ꯑꯩꯒꯤ ꯏꯆꯜꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛꯇꯣ ꯈꯥꯏꯕꯤꯔꯣ ꯁꯤꯅꯤ." "ꯑꯣ, ꯑꯩ ꯚꯥꯞ ꯇꯥꯔꯦ ꯏꯕꯥꯏ꯫ ꯏꯕꯥꯏ ꯍꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ, ꯏꯕꯥꯏ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯝꯈꯣꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯛꯆꯥꯎ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯥꯅ ꯇꯣꯝꯆꯧꯗ, "ꯇꯥꯆꯧ, ꯑꯩꯈꯣꯏꯒꯤ ꯏꯆꯜꯁꯦ ꯄꯪꯕꯒꯤ ꯋꯥꯅꯤ꯫ ꯂꯟ ꯊꯨꯝꯒꯤ ꯃꯇꯥꯡꯁꯤꯗꯤ ꯋꯥ ꯈꯤꯇꯪ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯏ, ꯑꯗꯨꯅꯕꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯪꯈ꯭ꯔꯤꯕꯁꯤꯅꯤ꯫ ꯑꯗꯨ ꯇꯥꯆꯧ, ꯏꯆꯜꯒꯤ ꯂꯧꯐꯝ ꯁꯔꯨꯛꯇꯤ ꯑꯩꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯄꯥꯟꯒꯅꯤ꯫ ꯇꯥꯆꯧ, ꯑꯩꯈꯣꯏꯅꯤ ꯌꯥꯅꯈ꯭ꯔꯕꯅꯤꯀꯣ ꯑꯁꯤꯒꯤ ꯃꯇꯥꯡꯁꯦ." "ꯏꯍꯦ, ꯍꯣꯏ ꯃꯤ ꯇꯣꯝꯆꯥ, ꯅꯪꯕꯨ ꯍꯣꯔꯦꯟ ꯌꯨꯝꯗ ꯁꯥꯟꯅꯒꯗꯧ ꯋꯥꯔꯤꯅꯤ, ꯀꯣꯟꯅ ꯇꯞꯅ ꯁꯥꯁꯤ ꯀꯩꯗꯧꯔꯒꯦ? ꯅꯪ ꯍꯣꯔꯣꯏꯗꯕꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯇꯥꯆꯧꯗꯤ ꯌꯨꯝ ꯌꯧꯈ꯭ꯔꯗꯤ ꯏꯇꯩꯃꯅ ꯑꯗꯨꯝ ꯉꯝꯕꯗꯨꯗ ꯑꯩꯁꯨ ꯍꯥꯟꯅ ꯍꯥꯏꯍꯧꯔꯤꯅꯤ, ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯅꯅꯥꯎ ꯅꯨꯄꯤꯅ ꯆꯥꯛ ꯄꯤꯖꯔꯣꯏꯗꯧꯔꯤꯕꯅꯤ." ꯐꯛꯆꯥꯎꯗꯨ ꯏꯃꯨꯡꯗꯒꯤ ꯁꯥꯈꯤꯒꯤ ꯁꯅꯥ ꯍꯥꯞꯄ ꯎꯄꯨ ꯄꯥꯛꯁꯤꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯒ, "ꯏꯕꯥꯏ, ꯁꯦ ꯁꯥꯈꯤꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨꯅꯤ." ꯇꯣꯝꯆꯧꯅ, "ꯍꯩ ꯐꯛꯆꯥꯎ, ꯅꯪꯒꯤꯁꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯈꯔꯁꯤ ꯅꯠꯇꯦꯅꯦ꯫ ꯅꯪꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛꯇꯣ ꯄꯤꯌꯨ ꯍꯥꯏꯕꯅꯤꯅꯦ." ꯇꯣꯝꯆꯥꯅ, "ꯑꯗꯨꯅꯤ ꯇꯥꯆꯧ, ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯅꯤꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ꯫ ꯁꯅꯥ ꯈꯔꯁꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯦꯟꯊꯣꯛꯅꯕꯁꯨ ꯀꯣꯟꯅꯔꯣꯏ." "ꯏꯍꯦ, ꯁꯣꯏꯗꯅ ꯍꯥꯏꯈ꯭ꯔꯦꯅꯦ ꯑꯩ ꯁꯤꯁꯨꯕ, ꯁꯤ ꯈꯪꯗꯅ ꯉꯁꯥꯏꯗꯒꯤ ꯑꯩ ꯋꯥꯁꯦ ꯉꯥꯡꯖꯗ꯭ꯔꯕꯅꯦꯕ." ꯐꯛꯆꯥꯎꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ, ꯑꯩꯒꯤ ꯂꯟ ꯊꯨꯝ ꯌꯦꯟꯅꯕ ꯍꯥꯏꯕ? ꯏꯕꯥꯏ, ꯑꯩ ꯁꯨꯝ ꯁꯥꯎꯔꯝꯗꯕꯗꯒꯤ ꯁꯥꯎꯒꯠꯂꯛꯀꯅꯤꯀꯣ." ꯇꯣꯝꯆꯧꯅ, "ꯀꯔꯤ ꯁꯥꯎꯕ? ꯍꯥ? ꯑꯩꯗꯤ ꯏꯆꯜꯒꯤ ꯁꯔꯨꯛ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯐꯛꯆꯥꯎ ꯁꯥꯎꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯈꯤꯗꯨꯅ ꯁꯤꯡꯒꯩꯕꯥꯛ ꯑꯃ ꯊꯨꯅ ꯂꯧꯔꯨꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ, "ꯏꯕꯥꯏ, ꯅꯣꯏ ꯁꯅꯥꯁꯤ ꯄꯨꯔꯒ ꯆꯠꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ?
ꯅꯠꯇ꯭ꯔꯒ ꯁꯤꯡꯒꯩꯕꯥꯛ ꯑꯁꯤ ꯑꯣꯏꯅ ꯆꯥꯔꯒ ꯆꯠꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯄꯥꯝꯕ ꯑꯃꯗꯤ ꯈꯜꯂꯨ ꯇꯣꯝꯆꯧꯅ ꯑꯁ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯀꯥꯎꯈ꯭ꯔꯕ ꯍꯩꯅꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯇꯧꯔ ꯃꯥꯜꯂꯦ ꯑꯩ ꯀꯤꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯁꯨ ꯈꯨꯝꯒꯦ ꯍꯩ ꯐꯛꯆꯥꯎ ꯇꯣꯝꯆꯧꯅ ꯋꯥ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯐꯛꯆꯥꯎꯅ ꯏꯕꯥꯏ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯑꯩꯅ ꯍꯥꯏꯕ ꯑꯅꯤꯗꯣ ꯃꯗꯨ ꯈꯛꯇꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝ ꯃꯌꯥꯝꯁꯦ ꯅꯆꯜꯒꯤ ꯑꯎꯟꯄꯣꯠ ꯑꯝꯇ ꯅꯠꯇꯦ ꯃꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯒꯦ ꯈꯜꯂꯤꯕ ꯅꯈꯨꯠꯇꯣ ꯀꯗꯥꯏ ꯃꯗꯨ ꯍꯥꯟꯅ ꯊꯨꯗꯦꯛꯀꯦ ꯄꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯄꯨꯗꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯕꯅ ꯐꯅꯤ ꯅꯨꯄꯤ ꯑꯃ ꯀꯥꯏꯅꯕꯒꯤ ꯃꯃꯜꯗꯤ ꯁꯅꯥ ꯂꯨꯄꯥꯗꯣ ꯀꯥꯏꯊꯣꯛꯂꯕꯗꯤ ꯅꯨꯄꯤ 10ꯒꯤꯕꯨ ꯀꯣꯟꯅꯔꯗꯧꯅꯤ ꯑꯩꯁꯤꯕꯨ ꯌꯥꯝ ꯄꯪꯕꯗꯧꯅꯒ ꯇꯣꯝꯆꯥꯅ ꯇꯥꯆꯧ ꯁꯅꯥꯁꯤ ꯄꯨꯔꯒ ꯑꯣꯏꯅ ꯆꯠꯍꯧꯕꯅ ꯐꯅꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯁꯨ ꯐꯛꯆꯥꯎꯅ ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯊꯤꯅ ꯐꯨꯈ꯭ꯔꯤꯕꯗꯨꯅꯤ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯃꯁꯥ ꯃꯎ ꯐꯕ ꯑꯗꯨꯅ ꯁꯥꯎꯖꯤꯟꯅꯔꯒ ꯆꯠꯍꯧꯕꯅ ꯐꯅꯤ ꯇꯥꯆꯧ ꯍꯣꯏꯅꯦ ꯇꯣꯝꯆꯥ ꯑꯗꯨꯅ ꯐꯗꯧ ꯃꯥꯟꯁꯤꯜꯂꯛꯏ ꯐꯛꯆꯥꯎꯅ ꯙꯞ ꯇꯧꯕꯗꯒꯤ ꯇꯣꯝꯆꯥꯒ ꯇꯣꯝꯆꯧꯒ ꯁꯅꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯑꯔꯨꯕꯤꯗꯨ ꯏꯊꯥ ꯊꯥꯖꯗꯅ ꯊꯥ ꯂꯦꯞꯂꯝꯃꯤ ꯐꯛꯆꯥꯎꯁꯨ ꯑꯔꯨꯕꯤ ꯊꯥ ꯂꯦꯞꯂꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯁꯣꯝꯗꯅ ꯁꯥꯈꯤꯗꯨ ꯐꯛꯆꯥꯎꯅ ꯂꯟꯊꯨꯝ ꯀꯔꯤꯁꯨ ꯄꯤꯕꯤꯗ꯭ꯔꯕꯗꯨꯗ ꯃꯅꯝꯃ ꯑꯅꯤꯅ ꯆꯥꯛ ꯐꯥꯎꯕ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯄꯤꯖꯕꯤꯔꯝꯗꯦ ꯁꯥꯈꯤꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯅꯝꯃ ꯑꯅꯤꯅ ꯌꯦꯟꯅꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯁꯥꯈꯤ ꯀꯩꯊꯦꯜꯒꯤ ꯃꯁꯤ ꯑꯃꯗ ꯈꯨꯏꯔꯤ ꯈꯨꯏꯔꯤ ꯇꯧꯔꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯣꯟꯗꯨꯅ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯐꯝꯂꯤ ꯐꯛꯆꯥꯎꯒ ꯑꯔꯨꯕꯤꯒꯁꯨ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯈꯔ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯩ ꯅꯪꯕꯨ ꯁꯥꯈꯤ ꯅꯠꯇ꯭ꯔꯅꯦ ꯅꯪꯗꯤ ꯀꯩꯊꯦꯜ ꯃꯁꯤꯁꯤꯗ ꯀꯩꯗꯧꯔꯤꯕ ꯁꯥꯈꯤ ꯏꯀꯥꯏꯅ ꯃꯈꯣꯏꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯕꯅꯤ ꯑꯩꯒꯤꯁꯦ ꯍꯩꯃꯥ ꯅꯪꯕꯨ ꯀꯩꯊꯦꯜ ꯃꯁꯤ ꯑꯁꯤꯗ ꯐꯤꯕꯝ ꯀꯥꯏꯅ ꯏꯟꯁꯥꯡ ꯌꯣꯟꯒꯗꯕꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯀꯣꯛ ꯂꯥꯛꯄ ꯌꯥꯗ꯭ꯔꯅꯤ ꯁꯥꯈꯤ ꯑꯔꯨꯕꯤꯗ ꯌꯦꯡꯂꯨꯕꯗ ꯑꯔꯨꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯁꯥꯈꯤꯁꯨ ꯈꯪꯂꯤ ꯑꯔꯨꯕꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯥ ꯈꯖꯤꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯇꯞꯅ ꯐꯛꯆꯥꯎꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯈꯣꯏꯗ ꯑꯩꯒꯤ ꯈꯟꯊꯍꯧꯗ꯭ꯔꯕ ꯋꯥꯈꯜꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯈꯟꯊꯗꯅ ꯊꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕ ꯑꯩꯒꯤ ꯈꯣꯡꯁꯦ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯗ ꯊꯥꯡꯖꯤꯟꯕꯁꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯃꯗꯨꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯁꯨꯝ ꯄꯨꯟꯁꯤꯁꯦ ꯂꯣꯏꯕ ꯉꯥꯏꯔꯒꯦ ꯈꯜꯂꯤ ꯑꯔꯨꯕꯤꯅ ꯏꯆꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯁꯦ ꯌꯨꯝ ꯑꯗꯨꯕꯨ ꯃꯆꯦ ꯇꯥꯅ ꯊꯨꯒꯥꯏꯒꯦ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯕꯅ ꯑꯩꯅ ꯏꯆꯦꯒꯤ ꯀꯥꯗ ꯌꯦꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯁꯤꯒꯤꯗꯤ ꯅꯅꯥꯎ ꯑꯄꯪꯕꯅꯤ ꯈꯟꯅ ꯏꯆꯦꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯆꯦ ꯌꯨꯝꯗ ꯆꯠꯇꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯅ ꯉꯁꯤꯗꯒꯤ ꯂꯩꯔꯨꯔꯁꯤ ꯏꯆꯦ ꯍꯣꯏꯒꯤ ꯃꯇꯝ ꯁꯥꯡꯅ ꯋꯥꯗꯨꯅ ꯂꯩꯔꯝꯂꯕ ꯄꯣꯠꯁꯛ ꯀꯌꯥꯗꯣ ꯅꯅꯥꯎꯅ ꯄꯤꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯆꯦ ꯁꯥꯈꯤ ꯑꯔꯨꯕꯤꯒꯤ ꯋꯥꯍꯩꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯑꯔꯨꯕꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯂꯥꯟꯅ ꯂꯧꯔꯨꯔꯕ ꯑꯗꯨꯒ ꯅꯪꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯄ ꯑꯣꯏꯔꯝꯂꯕ ꯅꯪꯒꯨꯝꯕ ꯅꯨꯄꯤꯗꯤ ꯑꯇꯥꯡꯕꯅꯤ ꯏꯆꯦꯒꯤ ꯑꯔꯨꯕꯤ ꯐꯛꯆꯥꯎꯅ ꯑꯁ ꯁꯤꯅꯤꯅꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯁꯨ ꯌꯥꯅꯔꯦ ꯑꯩ ꯑꯔꯨꯕꯤ ꯅꯆꯦꯁꯤ ꯄꯨꯗꯨꯅ ꯅꯪ ꯌꯨꯝꯗ ꯆꯠꯂꯝꯃꯣ ꯁꯥꯈꯤꯅ ꯃꯈꯣꯏ ꯑꯃꯨꯛ ꯀꯩꯊꯦꯜꯁꯤꯗ ꯑꯩꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯌꯣꯟꯕꯤꯌꯧꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ ꯀꯩꯅꯣ ꯅꯣꯏ ꯑꯅꯤ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯑꯩ ꯏꯕꯥꯏ ꯑꯅꯤꯗꯣ ꯑꯃꯨꯛ ꯇꯥꯅ ꯐꯨꯔꯨꯒꯦ ꯑꯩꯒꯤ ꯅꯨꯄꯤ ꯏꯅꯥꯈꯨꯟꯕꯤꯕꯨ ꯃꯈꯣꯏꯅ ꯍꯦꯛꯇ ꯂꯥꯏꯔꯕꯤ ꯁꯥꯟꯕ ꯌꯥꯕ꯭ꯔꯣ ꯉꯁꯤꯗꯤ ꯐꯛꯆꯥꯎꯒꯤ ꯏꯇꯤꯛ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯛꯆꯥꯎ ꯁꯥꯈꯤ ꯑꯃꯗꯤ ꯑꯔꯨꯕꯤꯅ ꯈꯥꯝꯕ ꯌꯥꯗ ꯁꯥꯈꯤꯒꯤ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯁꯥꯈꯤꯒꯤꯅ ꯍꯥꯏꯅ ꯄꯤꯈꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯨꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯔꯨꯕꯤꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯑꯔꯨꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕꯗ ꯁꯥꯈꯤꯒ ꯐꯛꯆꯥꯎꯒꯗꯤ ꯃꯇꯝ ꯁꯥꯡꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯛꯇꯕꯅ ꯍꯔꯥꯎꯗꯨꯅ ꯑꯣꯛ ꯈꯣꯡ ꯃꯈꯩ ꯀꯞꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯁꯥꯈꯤꯅ ꯃꯈꯣꯏꯗ ꯍꯌꯦꯡꯗꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯈꯔ ꯇꯧꯁꯤꯀꯣ ꯏꯆꯥ ꯄꯤꯛꯏ ꯑꯗꯨꯅ ꯍꯟꯅꯨꯍꯟꯕ ꯌꯥꯗ꯭ꯔꯤ ꯐꯛꯆꯥꯎꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯕꯨ ꯁꯪꯈꯤꯗꯧꯔꯤꯕ꯭ꯔꯅꯤ ꯃꯃꯥ ꯅꯆꯥꯅꯨꯄꯥ ꯁꯦꯟꯅꯕꯗ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯃꯄꯥ ꯆꯍꯤ ꯌꯥꯝꯂꯒ ꯐꯪꯖꯕ ꯏꯆꯥ ꯑꯣꯏꯕꯅꯔ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯁꯦꯟꯅꯕꯗ ꯁꯤ ꯇꯧꯕ ꯁꯦꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯏꯆꯥ ꯄꯥꯝꯂꯤꯕꯁꯦ ꯑꯩꯗꯤ ꯋꯥꯕꯤꯗꯦ ꯏꯆꯥ ꯁꯦꯟꯅꯈꯤꯅꯤ ꯑꯗꯣ
ꯍꯟꯗꯛꯇꯤ ꯈ꯭ꯋꯥꯡꯁꯦ ꯅꯥꯕꯕꯨ ꯍꯧꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯇꯧꯔꯦꯅꯦ ꯏꯃꯨꯡꯗꯒꯤ ꯊꯥꯅꯤꯜ ꯊꯣꯛꯂꯛꯇꯨꯅ ꯕꯥꯕꯣ ꯏꯃꯥ ꯆꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏ ꯊꯥꯅꯤꯜ ꯁꯥꯈꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯏꯟꯕꯤꯌꯨ ꯁꯥꯈꯤ ꯃꯁꯥꯕꯨ ꯄꯝꯗꯨꯅ ꯏꯟꯕꯤꯅꯤ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯆꯥꯛ ꯑꯍꯥꯎꯕ ꯏꯟꯕꯤꯅꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯔꯨꯕꯤ ꯑꯃꯨꯛꯀꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃꯒꯁꯨ ꯐꯪꯖꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯕꯛ ꯊꯤꯔꯦ ꯍꯥꯏꯅ ꯈꯜꯂꯨꯔꯕ ꯐꯛꯆꯥꯎ ꯁꯥꯈꯤ ꯑꯃꯗꯤ ꯑꯔꯨꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ